Union Home Minister Amit Sahana Manipur da mikhal thengnariba asi Congress amadi BJP gi marakta natte Manipur bu thugaiba pamba amadi Manipur bu punsinba pamba ani gi marakta thengnabani hairi. Amit Sahagi Imphal Khongchat manungda maira paibi amadi Youth of Manipur gi naha singna yaningdaba phongdoktuna khongjang changsankhre. Imagi maira nasu mikhal mamangi khongchat asibu yaningdaba phongdorakli. Manipur da vote khomba laklamba India gi Home Minister Amit Sahana BJP gi asoiba sing yazaba ngamdraga Congress pu hunduna nganglamba asi laibak thibani haina MPCC na condemn tawrakli. Lok Sabha mikhal maipakna pangthoknaba Kangpokpi district ki oina kanna sem saringe cherag asida Committee on Tribal Unity na luchingduna district asigi headquarters to labelinga ki office sing solon sinkre. Amasung Manipur University ki authority na UGC na piriba chatna pathap ki wangmada khongthang kaya chathare haiba wahauda University asigi mahiroi sing na wakat khongjang changsinkre.